Online Manipur YouTube channel swing bir mayam pumnam pu amuka na taram luksari han badayam namaru ipa paw am update thamjage Thounaojam Brindagi Mathakta Barish Sharmana police case ama Thangatkhre Kuki singna mitei sing yum paktang na mai tha batana tana hat patu pagi thabuk sa tharakli ba asi Manipur chief minister N Biren gi pautak matung inna aram baitengol amadi mitei lipun ani na kusam na tuna haukiba me ahumda Surasanpur da leiba mitei sing yum mai than bani haina Thounaojam Brindana phongdokhi haibagi matang da BJP yuba morsa gi president chu oiriba Manor Mahim Barish Sharmana Imphal West district ki SP the FIR amma lokhat pinaba case amma Thangatkhre Barish Sharmana thaiba case adu da phongdokli ba wafam di mahak na mamang da phongdokhi ba wafam adu social media da konna bahiren chalakpadagi aram baitengol amadi mitei lipungi thaumi sing na Thounaojam Brindabu miyam mamang da mahak na phongdokhi ba wafam sing adu lankhre haina sengdohan ki Thounaojam Brindana sengdokhi ba wafam da mahak na phongdokhi ba wafam adu BJYM gi president Barish Sharmana social media da phongdokhi ba wafam dagi lauthok laga thamlak pani haina media gi mamang da phongdorki Brindana thamlaki ba wafam adu da Manipur da hojik thokliba tangdu leita da bagi mong matau asi da Barish Sharma bu miyamna lan na ukhi gadra haibagi singna ba phorok padagi Imphal police station da Barish Sharma na complaint adu langkhatki bani hai mahaki jeron adu da makha tari badi Manipuri police department MPS officer oina lerambadagi pothakraba Thounaojam Brindana social media da phongdokhi ba wafam adudi aram baitengoram sung mitei lipunna sahi asigi me ahum da Surasanpur dagi irang thokpa hawalakhi bani haibasini mahaki wafam asina maram oiraga miyamna mahaki mayum mai tharakadra haina chingnebadagi police case file asi thangat pani haina phongdokli haukiba me ahum da Surasanpur da leirba mitei singi yum aram baitengol amadi mitei lipunna khusam narga mai than bani haina wafam adu Thounaojam Brindana madugi chapsaba khudam Changdam piba ngamdana masagi political mileage lawnaba phongdokhiba wafamni haiba thodok aduna maram oiraga complaint oiriba BJYM gi president Barish Sharma da Thounaojam Brindana live attempt torakadra haibagi singnaba lei mastanatana aranba pawdagi mahaki yumbu miyamna mai tharakadra haibagi singnaba su lei yumpham yawda wafam kaya phongdorakpa asina Barish Sharma gi punsida hena khudongcha da basing mayon rakadra haibagi singnaba leibadagi mahaki complaint case adu file tawkhibani hairi Aduga mathangi update na coordinating committee against the action of Sinkuki narco terrorists and illegal immigrants tagi update amuk thagache hauki batang ahum thatara in 2023 da Maheswar Thounaojam na India gi defense minister Sri Rajnath Singha ga anirak suba unaruba gi statement amana defense minister na Manipur da horiba amadi tharibu popi pambi sing manghan nabagi thabuk mapung phana laukhatpa da Indian Air Force ki mateng season nabagi ayaba pire haina phongdolak pawa pham aikhoi miyamna tanare khangnare maram asina popi loktringai mamang da popi pambi sing mangan nabagi thabuk athubada laingakna thabuk oina paikhatpa haubina ba taksin nabagi damakta miyam gi oiba mifam ama pangthoktuna warip lawmin naba amasung mifam asida Maheswar Thounaojam bu saruk yabina ba haina mama oibising na warip nakre maram asina lagliba tangtare thatara in 2023 Saturday thangji numit ki ayuki pung tramathoi dagi hauraga singjamai singa mathak pisum how ground da pangthoka doriba mifam asita Manipur miyamna saruk yabiduna mapung phanbiu haina paujunjari ba maibam benu bana debi video sing bipagi tamakta mayam pum nang po amuka hana taga chari anu update ki tamakta online Manipur YouTube channel na sibunung sibituna subscribe to biramu